मालेम असिदा अचौबा पृथ्वी की लंजाव अनिरक थोखरे फर्स्ट वर्ल्ड वार अदुना 1914 दगिना 1918 फाउबा अमसुंग सेकंड वर्ल्ड वार अदुना 1939 दगिना 1945 फाउबनी पृथ्वी की लंजाव अनिमक मिचंग खोमनरगा चही मंगा चंगना सुकनाखिबा लान ngaktani ngasi mak hingliba chahi marifu mathakki miyoising aduna अनीसुबा पृथ्वी की लंजाव की सक्तम अमदी चैथेंग खंगलबा उरबा ngaktani अखोइना इम्फाल बेटल हारिबा असिसु सेकंड वर्ल्ड वार की लानफम अमनी लानफम मसिदा एलाइड पावर हाइबदी अमेरिका अमसुंग महाक्की कांगबु अमदी एक्सिस पावर जापान जर्मनी इटली लोइनना सुभाष चंद्र बोस की INA आर्मी याउना सुकनाखिबा अकनबा लानफम अमनी मतवसुम तौना पृथ्वी की अनीसुबा लंजाव असिबु मणिपुरी सिंगना जापान लान हाइना खंगनै लान असिदा तंपाकलमदा जापानना एरोप्लेन दगी बोम थादरक्तुना मियोय कयामसु सिहनखि मियोय कयामना लांजेना हनखि मयुम थादोकना हनखि मसी मक्तना लानफम मसिगी निंगसिंग खुदम ओइना मोइरांगदा INA मेमोरियल अमसुंग माइबम लोकपचिंगदा जापानीज वार मेमोरियल लिंखतुना हौखरबा इतिहास सिंग असिगी मसाकसिंग तुंग हौरकलिबा मिरोल कयामदा खंगहन्नबा थौरांग कयामसु पाइखतली अखोइगी लैबाक इंडिया सिगी ओइनदी युमथंगनरिबा लैबाक सिंगा थेंखांग अहुमलकता लान सोकनखरे इंग कुमजा 1962 दा इंडो चाइनीज वार इंडिया अमसुंग चाइना अनिगी मरक्ता लान सोकनखि मतम अदुदा चाइना की मिलिटरी की शक्ति असि कनमना लान असिबु ngamखिबदा नतना अरुणाचल प्रदेश की सरुक खरा चाइना ना लौसिनखि मतम अदुदा चाइना ना लांदारकपदा बोमदिला जौसिलकले हाइना इम्फालदा यामना लांगनै मथुम मरांग हौनै मतम अदुदा इंडिया की अरुणाचल प्रदेश असि नेफा हाइबदी नॉर्थ ईस्ट फ्रंटियर एजेंसी हाइना खंगनरम्मी बोमदिला असि तवांग चटपा लंबेलदा लैबा अपिकपा टाउन अमनी मैतै मसासिंग थबक सुबा गाड़ी थौबा यामना चटनरम्मी मरु ओइना दोस गाड़ी चाइना अमसुंग इंडिया लैबाक अनिना ngamkhै मनाक्ता लैनखिबा सक्तम दखल तौनखिबा फिरेपसिंग अदुना ngasi line of actual control LOC asina laibak ani asigi ngamkhai paring oinarakle British masa mamingna Mekmohon haiba asina yamlaba India China gi ngamkhai paring asibu Mekmohon line haina khangnaraga lakpa adu China na thau sakhide nakan namaromda India amasung Pakistan gi yanaba ngamkhai gi paring ama yatuna line of control LOC thamduna ngamkhai paring asi sambal kharibani इंडिया चाइना की लान असी इंडिया नमसी थोरकनी हाइना थाजरुदे अमदी हिंदी चीनी बाई बाई हाइना मतम अदुगी इंडिया की प्राइम मिनिस्टर जवाहरलाल नेहरू अमदी चाइना की प्राइम मिनिस्टर चौ इल लाई अनि की मरक्ता नुंसिनबा थमदुना युमथंगनबा लैबाक अनि असी मसिन मनाउनी हाइना मथकी खोलाव असी लावरगा लाखिबनी मतम अदुदा इंडिया की मिलिटरी की शक्ति असी अदुकी मतिक सोली इंडिया की लानमी सिंह मसिंग वाटपना मरम ओइरगा मणिपुर असिदगी अरैबा सिपाही मणिपुर राइफल जवान कयामसु लान असिदा चटलगा यावखिबा लैखि इम्फाल की मयोलमदा नोंमै पाइबा सिपाही पुलिस मसिंग वाटपना मरम ओइरगा इम्फाल की मरु ओइबा थोंग कैसामपाट थोंग अमदी अतै NCC की कैडेट कयामना मणिपुर असिबु ngak सेलगा लैहौखि मथंगी अनिरक सुबा लान असिना इंग कुमजा 1965 ता इंडिया पाकिस्तान अनि की मरक्ता लान सोकनखि लान असिबु सोकनखिबगी मरुदी कश्मीर की सेक्टर दा पाकिस्तान की लानमी सिंग अदुना लम्मदुम खोपचिलकपा मसिगी थौसिल थौरांग सिंग असिदा इंडिया ना पाकिस्तान की लानमी सिंग असिबु तकथोकनबा होनबदा थेंगनखिबा इंडो पाक वार सिगी चैथेंग मणिपुर असिदसु थेंगनखि मणिपुर असिदा मसिगी सेक्शन थौरांग सिंग लौखलिबगी मरमदी हौजिक ओरिबा बांग्लादेश असि मतम अदुदा पाकिस्तान की सरुक अमनी मरम असिना ईस्ट पाकिस्तान दगी पाकिस्तान लानमी सिंग अदुना नोंगथक्तगी लान की बॉम्ब सिंग थादरकदरा खनबदगी असम की ब्रह्मपुत्र तुरेन की मथक्ता सारिबा रेल अमदी गाड़ी अनिमक पुन्ना चटलिबा सावरबा थोंग पन्नदु ब्रिज असि मखुम कोबर कुपसिलिबनी थोंग मांदनबा थोंग असि हेक थुगाखिबदा अवांग नोंपोक्लोम थंगबदा इंडिया की मयोलमगा समनरोइदोरिबनी मतवसुम तौना इंडिया पाकिस्तान की वार असिददे इम्फाल द लैबा मपाल कंजैबुंगदा मफम कया अमदा बोम थादरकपा मतमदा लोटनबनी हाइना को मखल मखल की L शेप अमदी W शेप सिंगदा चाउना तौरगा थमनखि मतम मदुदा लैकाय लैकाय की क्लब लंपाक इमुंग खुदिंगी इंखोनुंग खुदिंगी इंखोल नत्रगना सुमांग मतोंदा कोम सिंग तौथोकलगा मथक्ता उवा की मना सिंग नत्रगना मसा सिंग थमलगा केमोफ्लेज मसक असि खंगदनबा थौरांग कयामसु लोखतनखिबा लैखि
Matau asum tauna langi exercise haibadi bom thadarakpa matamda micham prajasing aduna taugadaba thabak thorang kaya ama sarkarna lokhatkhiba laiki. Matang aduda police sing aduna siren hek khonglakpaga lambi sorokta hek lakpada mioi khudingmak aduna komkomda lotnakhi. Matau asum tauna ing 1965 ta suknakiba India Pakistan gi lan adu India na ngamki. Pakistan gi lan mi kaya ama takthokbada natana India na Pakistan gi lam manung phawbada Henjin na changchinduna khudum chanba ngamki. Matau asum tauna lan asibu lepnabani haina matam madugi Soviet Union gi Prime Minister Alexei Kosygin na India gi Prime Minister Sri Lan Bahadur Shastri amasung Pakistan gi military gi ruler General Ayub Khan animak Russia gi Tashkent da kauduna sangdainabagi wari sanakhi. Super power oriba Russia na laibak ani asi makhata na lan asibu soknaba lepnaba amadi Laibak ani gi lamkai lan mamangda leinakiba phibam maduda amuk hanjinnaba warep su lauki. Matau asum tauna lan asi loisinki. Warep kaya yauba chukti adubu Tashkent Agreement haina khangnari. Tasyangna lan asibu haurakpana Pakistan aduga lan asibu takthukluba India na lam hena dakhal tawsiluba adu thadokpa warep oirakpana pendraba thamoi kairaba India gi Prime Minister Lan Bahadur Shastri adu numidangi heart attack toraktuna Tashkent sahar da laikhide. Lan matam masida Lan Bahadur Shastri na hudokhiba kholau Joy Kisan Joy Jawan ngasi su launari laibak sinba thungna. Mathangi ahum suba lan asina ing 1971 da India Pakistan ani amuk soknai. Lan asidi akanba lan amani prithibigi super power oiriba singi pukning chingsiliba lan amasu oiki. Lan asimakti India amasung Pakistan animakta atamnana soknaba lan amadi natte. Pakistan gi saruk ama oiriba East Pakistan asida haujik Bangladesh ki Prime Minister oiriba Sheikh Hasina Begum gi mapa ibungo laikhidraba Sheikh Mujibur Rahman na mahak kiliching makhada East Pakistan asibu West Pakistan dagi tongan tanaba hotnarakpa ihauda Pakistan gi lanmi singna East Pakistan micham miyam mathakta ing 1971 gi March ki tang kun mathoi gi ahingda bom top sizinaraga landaduna Bengali gi jati asibu tumna hatnaba genocide ethnic cleansing Bengali gi jati asibu Muthatnaba khonarakpigi Pakistan gi saro aduda Indiana Sheikh Mujibur Rahman na hauriba iho aduda mating pangsilubadagi India Pakistan asi chawna lan thorakpani. Lan asida Sheikh Mujibur Rahman gi imung monung yauna pulap Pakistan gi lanmi singna tumna hatki. Masanupi iton bi sahi yamdribi Sheikh Hasina Begum matam maduda England lairik tamlaga laikhibana mathanta hinghauki. Hinghoriba mahak adu nangasidi awami likilu chingbi oiraga Bangladesh ki Prime Minister oiri. Lan asimaktana hana Pakistan gi saruk oiramba East Pakistan anauba laibak Bangladesh oina thorakhi. Matam madugi India ki Prime Minister Srimati Indira Gandhi gi sakti aduna Pakistan gi lanmi sing adubu India gi lanmi da Semjariba. Matang asida mamang sahigi Mei tang ahumdagi chatharakliba Maitei amasung Kuki anigi marakta thokliba irang asi Kanglup ki Furup ki irang natte. Maitei singi mathakta Kuki singna landarakpani makhoi gi aningba apamba Kuki singi tonganba lengak sason ama phangnaba sangsilakpa pandam amani. Khwaidagi laibak thibani Kuki singi tonganba lengak sason oigera Kuki singi tonganba homeland oigera ama tanba matamda Manipur gi lenga ki mathakta amadi center gi lenga ki mathakta landaraga loire karigidamakta maitai singda atamnana lan asi tarakli bano masi amaromda haiba taragadi Pakistan lanmi sing aduna Bengali jati Furup sing asibu manghannaba Muthatnaba ing 1971 na chathakhiba genocide aduga chap manai masi amuksu Myanmar gi military junta gi lengak na Myanmar manungda leiriba lalhobagi lup kaya ama mang takhannabani haina thorangda hek chathaba lan gi saktam adumakni. Mamang da pankiba suknakiba lan sing India China lan India Pakistan lan sing asida nongthaktagi aeroplane dagi bom thadaba top tank amadi army gi matik leiraba khulai kaya ama gun aeroplane kapthaba ngamba lan gi khusukulai adu khakta mangai re yaudriba asi ngasi gi chathariba Kuki gi lan asida Maitei amadi Kuki ani gi lan asidi nungaitaba saktam amadi amana singthaktagi kaptharakpani amana tampaktagi kapkhalakpani. Masi tasengna Furup ki irang amani hairiba lan asida Kuki gi khulai paiba militant sing aduna apha-apha khulai nongmei rocket launcher le thot bomb amadi mine bomb
lainungda bom phumjillaga yeknaba lakadaba lambisingda asengba lana tawgadaba thabaksing durbin jawba nongmai amadi achouba bangkar kaya ama saraga lana amagi mawongda chatharakpa asidi kanglupki irang haibadu natre lana sina miyoi kaya ama lanjena halle mathwai hingnaba chenare lanjawmang natrabasu conflict war ama oina lan ama haibadumakti oire masina maram oiraga miyoi kaya amadi punsi mahing asi tayona halle ningba kai halle lana miyoi kaya amabu amuk hanna hogatpa ngamloidaba mawong amada awafamda thambire aduga amana lana sina mamalebak nungsiba amadi majati bu kaningbagi wakalon amadi pibire